mayambu ahamba maktada taram noksari Manipuri storyteller gi channel bu nungsibiduna subscribe tawbirakpagi damak asuki matik hainingai leitana thagatpa phungduksari aina lizari ba wari singse entertainment gi damakta lizaba wari ni wari singse true story the best tawba wari singdagi khangkalaga lizabani masida sokilan kiba yarugasu mayam ngapiyu aina huzik lizagadoriba wari asi Malaysia hairiba country asida leiba oreng minyak haina khangnaba budhamagi matangdani adum oinamak Malaysia da leiba miyamna oren minyak hairiba bud asi tasengna budnati yamna sakti leiba jiba makhalamani haiduna thajanari Malaysia hairiba si Southeast Asia da leiba country amani Malaysia gi maronda orang minyak haibagi arthadi masada thawyamna pakpa mi haibani orang minyak hairiba sakti leiraba jiba asina Malaysia da leiriba lohongdribi nahaoiribi nupida khaktamak attack toromi matam ayambada athengba hingi matamda nupisingna magi kada tumlingai matam natragana mathanta leiringai matamda jiba asina nupising aduda attack toromi orang minyak hairiba jiba asigi saktam khara hairagadi mahak matam ayambada mafi sete selagasu iruzaba matamda sizinaba tapnapa khungaw mata tukhatamak selami magi mamitu ngaksanganglami aduga unsaduna musukmurami magi haksangi unsadu thawna loina pungteiterami maram asina magi haksangdu kanagumba mana uba matamda langtrik langna urami jiba asigi haksangdu musukmuba amadi magi haksangdu thawna loina kupsanba maramna miyamna mahakpu orang minyak haibadi thawna pungteiteraba mi haina khangnarami Ingsok 1950 adawaidagi hauna orang minyak hairiba jiba asina Malaysia da leiriba nupisingda attack tawba khaktanatana iza sokpa yaba thaba kaya amasu tawrami maram asina lohongdribi laisabi nupising asina mangondagi ngakthoknabagidamak upai kaya ama tawnarami ahanbada nupising asina magi mayamba natragana manaw nupana litba humang manam namba phurit adu makhoidagi lawrami aduga numidangi matamda humang manam namba phurit adu liladuna tumlammi nupising aduna nupagi humang manam namba phurit lilaga tumlibagi maramdi orang minyak hairiba jiba asina makhoida tumlingai matamda attack tawnaba honarakpa matamda nupagi humang manam aduna maram oiduna tumlibi nupi adu nupani haiduna khalami orang minyak tagi ngakthoknaba atopa upai khara hairagadi nupising aduna tumliba phamung adugi akoibada laphu tharo natragana singjupangi mana adu thamnarami mahakna nupi amabu attack tawge haiduna ka aduda sangakpa matamda laphu tharo natragana singjupangi mana adu leiramba thengnaragadi magi haksangdu phajinkiduna yamkanna lengkhotpa ngamlamdi adugumba tanza aduda Malaysia da leiba nupisingna setnaba batik haina khangnaba phizol aduna mangonda kupsinba ngamagadi magi haksangdu yamna sontharami asumna mana sonthaduna leiringai matam aduda prajasing aduna mangonda yam laina attack tawba ngamgani nong surukpa matamda orang minyakna yamna kirami maramdi nonggi ising aduna magi haksangda pagliba thawadu loina samthokidura haiduna khalami karigumba nonggi ising aduna magi haksangda pagliba thawadu loina samthokragadi mabu prajasingna yam laina phaba ngamgani aduga mingsel upa matamdasu mahana kirami maramdi mingsel tariba magi kiningai oiriba saktam adu uruba matamda mangonda phangkiba sabadu ningsinglaami magi kusu adu musukmuba maramna numidangi matam natragana amamba mafamda magi saktam adu mayek sengna uba ngamlamdi adugi su mathakta mahakna amamba marag aduda yam khonglei thuna kanasu kanghandabida satpa ngamlammi asigumba magi haisingba asi sisinnaraduna athengba ahingi matamda mana nupi kada sangaduna nupising aduda icha sokpa yaba thaba kaya ama tarami miyamna thajanari madudi orang minyak hairiba jiba asi migi wakhal control tawba ngamba sakti adu yauri asigumba sakti asi sizinnaraduna mana attack tawgodaba nupi adugi wakhal adu control tawraduna mana taw haiba thabaktu loina tawhanba ngamalami masidagi hentoktana orang minyak hairiba jiba asina tawba ngamba sakti kaya ama leiri miyamna thajanari madudi mahakpu phanaba natragana hatnaba honaba haibasi oithoktabani prajasing aduna mabu thengnaba matamda phanaba kaya ama honarami adubu magi haksangda paiba thawduna maram oiduna nanthoga adum senkhirami adugi su mathakta mahaki mapangal asuki matik kalli mahak sari sarai yamna hirami aduga phalangda napaga karaduna yumthak amadagi atopa yumthak amada yam laina songlami atopa mi kharna su thajanari madudi mangonda mangmangambagi sakti asi yauri maram asina miyamna mahakpu mafam amada leire haibasi yam wana khangba ngamlami matam amada orang minyak hairiba jiba asi bhut prek sanaba hiba nupa ama oirami mana bhut prek tu sanaraduna phalangda kaba amasu nungsitta mangba ngamlami
ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯒ ꯐꯂꯥꯡꯒ ꯇꯥꯏꯅꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯐꯥꯎꯔꯒ ꯆꯠꯄ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯃꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯒꯁꯨ ꯃꯥꯅ ꯃꯅꯨꯡꯗ ꯌꯥꯝ ꯂꯥꯏꯅ ꯆꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯄ ꯉꯝꯗꯕ ꯃꯔꯝꯅ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯇꯥꯕꯗ ꯃꯂꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯥꯏꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕ ꯉꯝꯕ ꯎꯄꯥꯏ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯈꯨꯕꯤꯗ ꯌꯥꯅ ꯆꯤꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯃꯊꯕꯥꯛꯀꯤ ꯖꯒꯥꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯒꯤ ꯃꯁꯥꯅ ꯊꯥꯔꯒꯗꯤ ꯁꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯂꯩꯔꯦ ꯇꯥꯕꯗ ꯃꯈꯣꯏꯅ ꯎꯇꯨꯞ ꯋꯥꯇꯨꯞ ꯁꯤꯡꯖꯪꯅꯆꯤꯡꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯠ ꯆꯠꯂꯗꯨꯅ ꯖꯤꯕ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯆꯦꯠꯅ ꯂꯣꯜꯂꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯩ ꯊꯥꯜꯂꯗꯨꯅ ꯐꯠꯇ꯭ꯔꯕ ꯖꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤꯗ ꯈꯛꯇꯃꯛ ꯑꯦꯇꯦꯛ ꯇꯧꯔꯗꯨꯅ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯂꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯂꯦꯁꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯂꯦꯀꯥꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯍꯤꯡꯂꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨ ꯌꯦꯡꯕꯗ ꯃꯤꯅ ꯇꯨꯀꯠꯆꯒꯗꯕ ꯁꯛꯇꯝ ꯑꯃꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯨꯕꯤꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯤꯟ ꯁꯤꯠꯆꯤꯟꯕꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯄꯤꯗꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯩꯔꯛꯑꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯕꯨꯠ ꯕ꯭ꯔꯦꯛ ꯁꯥꯟꯅꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯕ꯭ꯔꯦꯛ ꯁꯥꯟꯅꯔꯗꯨꯅ ꯃꯥꯒꯤ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯒꯦ꯫ ꯑꯁꯨꯝꯅ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯨꯠ ꯕ꯭ꯔꯦꯛ ꯐꯖꯅ ꯁꯥꯟꯅꯕ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯚꯨꯠ ꯑꯗꯨꯕు ꯀꯧꯔꯗꯨꯅ ꯃꯥꯒꯤ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯜꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯚꯨꯠ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯚꯨꯠ ꯑꯗꯨꯅ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯃꯨꯁꯨꯛ ꯃꯨꯔꯕ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯊꯥꯎꯅ ꯇꯩꯔꯕ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯚꯨꯠ ꯑꯗꯨꯅ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯑꯣꯜꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯍꯜꯂꯗꯨꯅ ꯚꯨꯠ ꯑꯗꯨꯗ ꯀꯠꯄꯗꯨꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤ ꯈꯔꯅꯗꯤ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯨꯠ ꯕ꯭ꯔꯦꯛ ꯁꯥꯟꯅꯕ ꯇꯝꯕ ꯃꯇꯝꯗ ꯃꯤꯅ ꯇꯝꯅꯗꯕ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯀꯌꯥ ꯑꯃꯁꯨ ꯍꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤꯅ ꯇꯝꯅꯗꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯗ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯗꯨꯅ ꯚꯨꯠ ꯑꯗꯨꯗ ꯀꯠꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇꯕꯤ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯇꯥꯟꯖꯥ ꯐꯪꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯐꯪꯂꯛꯄꯗ ꯇꯨꯝꯂꯝꯕ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯒꯨꯝꯅ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯔꯥꯡ ꯃꯤꯟꯌꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫
Orangminyak hairiba jiba aduna magi aningba apambadu pangthokpa loiraba matungda nupidugi maraibakta amuba machugi cross ama yeklammi adugi matungda nupidu wanthakirami nongalaba matungda nupiduna makeup tholaba matungda mangonda thokriba thodoktu asegbara natragra mangdara haibadu sapsabi khangma ngamlamdi adum oinamak magi phamungi mumpapidakta amuba machugi thauthi mayam ama paga lerambadudi thengnarami Orangminyak hairiba phatraba jiba sibu thengnakibagi wari kaya ama leiri Ingsok 1957 gi October gi thada Malaysia da phogba khabar se da ahanbagi oina Orangminyak thinakhibagi pawdo hapa horoglami khabar se da Orangminyak hairiba jiba sina athengba hingi matamda nupi singbu kidnap tawba amasung ija sokpa yaba thabak tawbagi pawsing adu irami adum oinamak ngasi phawbada phatraba jiba sibu phare habigi pawdudi tadri Matam ayambada Malaysia gi state ama oiriba Malekada leiba khungangsingda Orangminyak hairiba jiba sibu tattana thengnarami khungang aduda leiriba mi kharana jiba sina yumgi phalangna napaga karaduna yumthak amadagi atopa yum amada songaduna amamba marakta mangkhibagi saktamdu urami makhoina Orangminyak thenakibagi warising adu khungang aduda leiriba prajasing aduda lirami Maram asina numidangi matam yoksilakpa matamda khungang aduda leiriba mama apasing aduna makhoigi masanapidu jiba sidagi ngakthoknabagidamak chesing thra lokhalami adubu khungang aduda leiriba imung amadi waridu thajaramdi nomadi imung aduda leiriba mamaga mapagaduna makhoigi sahi 13 subada hairibi masanapidu yum aduda mathanda thanamladuna thabak amagidamak sathokhirami Numidangi matam yoksilakpa matamda nupi masa aduna magi yumgi thong thunausingdu seksina lonsiladuna tumlammi ahingi matamda nupi masa aduna yum adugi akoibada yamna nganingai oiba khonjel khara tarakpadagi tumlambadagi makeup tholami magi kada paliba thonawadu khajiktang hangtoga yengluba matamda musuk muraba saktam amana yum adugi phalangda nappaga lerambadu thengnarami kiningai oiraba saktam aduna nupi adugi yum manungda sanglaknaba honarami Nupi masa aduna mabu kanbiyo hairaduna ahing aduda lauba horoglami yumlonabada leiriba mising aduna utubatu payaduna tholami matam aduda musuk muraba saktam aduna phalangna napaduna yum adugi mathakta kakhatkirami aduga amama maraktuda mangkhirami nongalaba matungda nupi masa adugi mama apado yumda halami makhoigi masa nupida Orangminyak hairiba jiba aduna attack tognaba honarami haibagi pawdu tarami Maram asina numidangi matam yoksilakpa matamda makhoigi masanapidu section senarami adum oinamak Orangminyak hairiba jiba sina nungti numit khudingi numidangi matamda nupi masa aduda attack tognaba adum honarami maram asina imung aduda leiriba mising aduna Orangminyak hairiba jiba sibu kibadagi numit mangani leiraga khungang adubu thado aduna atokpa mafam amada satkirami anisuba Orangminyak thenakibagi waridu 2012 adawaida thokibani Thodogasi naha oiribi Malaysia nupi amana lirakhiba warini mahak Malaysia gi state ama oiriba Maleka gi city da waitress oina thabak torami nongmagi numit amadadi mahakna thabaktu yam thengaba phawbada surami thabak suba loiraba matungda magi haksangdu sokthabana maram oiduna khongna chatpagi mahutta taxi amada tongaduna mana leiriba building aduda halami mana leiriba building aduda yarakpa matamda thenglaba ahingi matam oirami Mana taxi dagi kumtharaduna elevator tongaduna magi kada kakhatnaba honarami matam aduda elevator adugi manungda nupa ama lepaga lerambadu urami adum oinamak magi haksangdu yamna sokthaba maram oibana nupa aduda mana yam munna yengzalamdi mana de nupa du isamsamba nupa amani haiduna khalami asomna mahangna elevator du tongaduna magi ka leiriba floor aduda yoraklami Mana elevator adudagi hek tholake tawba matam aduda nupa aduna mongonda yaladuna elevator manung aduda chingsinkhirami nupi aduna asuki mati ngaglami aduga nupa aduda hairami karino nangna tawribase aduba mahangna nupa adugi mamaida yengluba matamda nupa adugi mamitu ngaksang nganglami amasung mamai mamitu thawna taibadagi punglang langami adugi matungda nupi adu gyan mangaduna elevator manung aduda wanthakirami mahangna gyan lakpa matamda magi kada magi mamana mahakpu senaraga lerami Mana mamada kaituba yaurabagi haiduna hanglammi magi mamana hairaklammi makhoiga ka thangnariba mising asina nahangna elevator gi mamangda taraga lerambadu thengnarami makhoina nangbu thengnaba matamda nangi haksangdu thawna pungtei teiraduna phurit khatamak lilaga lerambadu thengnarami madu tabada nupi aduna mathamoi sona kaplammi maramdi mana khanglammi mangonda Orangminyak hairiba jiba asina ija sokpa yaba thabak adu tawkhre adugi matungda nupi aduna magi mamaga loinaraduna police station da salami
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯑꯣꯔꯥꯡꯃꯤꯟꯖꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯇꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯁꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯑꯣꯔꯥꯡꯃꯤꯟꯖꯥꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯠꯇ꯭ꯔꯕ ꯖꯤꯕ ꯑꯁꯤꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯔꯗꯨꯅ ꯃꯥꯂꯦꯀꯥ ꯍꯥꯏꯔꯤꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫